ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯂꯣꯟꯒꯤ ꯄꯥꯎꯖꯦꯜ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜ ꯖꯁꯇꯤꯁ ꯏꯀ꯭ꯋꯦꯂꯤꯇꯤ ꯄꯤꯁ ꯑꯦꯟ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜ 2023 ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯂꯣꯟꯒꯤ ꯄꯥꯎꯖꯦꯜ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜ ꯖꯁꯇꯤꯁ ꯏꯀ꯭ꯋꯦꯂꯤꯇꯤ ꯄꯤꯁ ꯑꯦꯟ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜ 2023 ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯡꯂꯣꯟꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠꯀꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯕ꯭ꯔꯤꯇꯤꯁ ꯍꯤꯁꯇꯣꯔꯤꯌꯥꯟ ꯑꯥꯔꯅꯣꯟ ꯖꯦ ꯇꯣꯏꯟꯕꯤ 1889 to 1975 ꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯂꯤꯕ ꯍꯤꯡꯂꯤꯕ ꯄꯨꯝꯃꯨꯠ ꯃꯨꯠꯈ꯭ꯔꯕ ꯑꯃꯗꯤ ꯃꯨꯁꯤ ꯃꯨꯁꯤ ꯍꯤꯡꯂꯤꯕ ꯆꯥꯎꯈꯠꯄ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯈꯨꯟꯅꯥꯏ 13 ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯈꯨꯟꯅꯥꯏ ꯑꯃꯅ ꯆꯥꯎꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯁꯤꯊꯔꯛꯄ ꯑꯃꯗꯤ ꯈꯨꯏꯊꯔꯛꯄꯒꯤ ꯃꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯁꯤꯟꯕ ꯌꯥꯕ ꯀꯥꯡꯂꯣꯟ ꯍꯥꯏꯕꯗꯤ ꯂꯣ ꯊꯤꯑꯣꯔꯤ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯊꯤꯑꯣꯔꯤꯗꯤ ꯈꯨꯟꯅꯥꯏ ꯑꯃꯅ ꯍꯤꯡꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯗꯨꯗ ꯁꯤꯡꯅꯔꯛꯄ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯍꯥꯏꯕꯁꯤꯗꯒꯤ ꯍꯧꯏ꯫ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯒꯤ ꯇꯦꯝꯁꯤꯡꯅꯔꯛꯄꯁꯤꯡ ꯃꯤꯔꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯄ ꯃꯤꯇꯣꯞ ꯊꯝꯖꯤꯜꯂꯛꯇꯨꯅ ꯂꯣꯏ ꯆꯟꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯤꯡꯒꯤ ꯈꯜ ꯀꯥꯏꯊꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯃꯍꯧꯁꯥꯅ ꯄꯤꯔꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯝꯕꯦꯂꯦꯟꯁ ꯊꯣꯔꯛꯇꯨꯅ ꯅꯣꯡ ꯆꯨꯔꯛꯇꯕ ꯏꯁꯤꯡ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯆꯤꯜꯂꯛꯄ ꯃꯍꯩ ꯃꯔꯣꯡꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯇꯣꯏꯅ ꯂꯥꯛꯄ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯊꯣꯛ ꯍꯟꯊꯔꯛꯄ ꯑꯁꯤꯅꯆꯤꯡꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯆꯧꯕ ꯂꯥꯛꯄ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯇꯩ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯂꯥꯟ ꯁꯤꯚꯤꯜ ꯋꯥꯔ ꯂꯥꯜꯍꯧ ꯍꯧꯔꯛꯄ ꯑꯅꯧꯕ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯍꯧꯔꯛꯄ ꯑꯁꯤꯅꯆꯤꯡꯕ ꯈꯨꯟꯅꯥꯏꯒꯤ ꯏꯆꯜꯗ ꯀꯥꯏꯊꯔꯛꯄ ꯈꯨꯟꯅꯥꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯥꯏꯊꯈꯤꯗꯨꯅ ꯌꯨꯅꯤꯇꯤ ꯂꯩꯔꯛꯇꯕ ꯂꯤꯗꯔꯁꯤꯞ ꯂꯩꯔꯛꯇꯕ ꯇꯨꯡ ꯏꯟꯕ ꯂꯩꯔꯛꯇꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯀꯝꯃꯨꯅꯤꯇꯤ ꯐꯤꯂꯤꯡ ꯁꯟꯗꯣꯔꯛꯄ ꯌꯣꯠꯆꯩ ꯀꯟꯕ ꯂꯤꯆꯠ ꯈꯨꯟꯅꯥꯏꯅ ꯌꯥꯕ ꯂꯝꯆꯠ ꯑꯣꯏꯔꯛꯄ ꯑꯁꯤꯅꯆꯤꯡꯕ ꯂꯝꯆꯠ ꯀꯥꯏꯊꯔꯛꯄ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯄꯥꯟꯗꯝ ꯂꯩꯔꯛꯇꯕ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯂꯩꯔꯛꯇꯕ ꯑꯁꯤꯅꯆꯤꯡꯕ ꯀꯔꯞꯁꯟ ꯋꯥꯡꯈꯠꯂꯛꯄ ꯀꯔꯞꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯁ ꯀꯥꯏꯊꯔꯛꯄ ꯈꯨꯟꯅꯥꯏꯗ ꯑꯔꯥꯟꯕ ꯇꯧꯕꯕꯨ ꯌꯥꯆꯜ ꯂꯥꯛꯄꯤꯅꯕ ꯀꯥꯡꯂꯣꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯥꯡꯊꯔꯛꯄ ꯀꯔꯞꯁꯟꯒꯤ ꯂꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯨꯈꯤꯕ ꯀꯔꯞꯁꯟꯅ ꯆꯠꯅꯕꯤ ꯀꯜꯆꯔ ꯑꯣꯏꯔꯛꯄ ꯈꯨꯟꯅꯥꯏꯗ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯁꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯃꯤ ꯂꯩꯔꯛꯇꯕ ꯀꯥꯏꯊꯔꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯇꯤꯡ ꯌꯥꯎꯗꯕ ꯂꯤꯟꯗꯥꯎꯕ ꯂꯤꯟꯗꯥꯎꯕꯤ ꯆꯔꯨꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯛꯄ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯔꯕ ꯃꯤ ꯃꯌꯥꯝꯅ ꯈꯨꯂꯤꯡꯕ ꯈꯨꯟꯅꯥꯏ ꯑꯣꯏꯔꯛꯄ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯂꯕ ꯆꯦꯂꯦꯟꯖꯦꯁꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯔ ꯂꯥꯛꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯆꯦꯂꯦꯟꯖꯦꯁ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯨ ꯇꯣꯡꯗ ꯄꯛꯂꯕ ꯆꯠꯅꯕꯤꯅꯤ꯫ ꯆꯦꯂꯦꯟꯖꯦꯁꯁꯤꯡ ꯑꯗꯨ ꯊꯦꯡꯅꯅꯕ ꯅꯠꯇ꯭ꯔꯒ ꯂꯥꯛꯁꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯈꯨꯟꯅꯥꯏ ꯑꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯑꯥꯔꯅꯣꯟ ꯖꯦ ꯇꯣꯏꯟꯕꯤꯅ ꯆꯦꯂꯦꯟꯖꯦꯁꯁꯤꯡ ꯑꯗꯨꯗ ꯄꯤꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕꯗꯤ ꯔꯦꯁꯄꯣꯟꯁ ꯀꯧꯔꯝꯃꯤ꯫ ꯇꯣꯏꯟꯕꯤꯒꯤ ꯊꯤꯑꯣꯔꯤꯗ ꯆꯦꯂꯦꯟꯖ ꯂꯥꯛꯂꯒ ꯈꯨꯟꯅꯥꯏ ꯑꯃꯅ ꯄꯤꯔꯤꯕ ꯔꯦꯁꯄꯣꯟꯁ ꯑꯗꯨꯅ ꯆꯦꯂꯦꯟꯖ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯣ ꯆꯥꯎꯈꯠꯂꯤ ꯑꯃꯗꯤ ꯀꯟꯈꯠꯂꯤ ꯍꯥꯏ꯫ ꯆꯦꯂꯦꯟꯖꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯣ ꯁꯣꯟꯊꯔꯛꯏ ꯂꯩꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯩꯗ ꯃꯨꯠꯈꯤ꯫ ꯃꯁꯤꯕꯨ ꯑꯥꯔꯅꯣꯜ ꯖꯦ ꯇꯣꯏꯟꯕꯤꯒꯤ ꯆꯦꯂꯦꯟꯖ ꯔꯦꯁꯄꯣꯟꯁ ꯊꯤꯑꯣꯔꯤ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯈꯨꯟꯅꯥꯏ ꯑꯃꯗ ꯄꯥꯟꯁꯤꯟꯕ ꯇꯥꯔꯕꯗꯤ ꯈꯨꯟꯅꯥꯏ ꯑꯃꯗ ꯂꯥꯛꯂꯤꯕ ꯆꯦꯂꯦꯟꯖ ꯑꯗꯨꯕꯨ ꯈꯨꯟꯅꯥꯏ ꯑꯗꯨꯅ ꯄꯤꯔꯤꯕ ꯔꯦꯁꯄꯣꯟꯁ ꯑꯗꯨꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯗꯨ ꯆꯥꯎꯈꯠꯂꯛꯀꯅꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯦꯂꯦꯟꯖ ꯑꯗꯨ ꯈꯨꯟꯅꯥꯏꯅ ꯄꯤꯔꯤꯕ ꯔꯦꯁꯄꯣꯟꯁꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ
khunai adu sontharakani amasung chauktharakani haiba asi theory asigi wa machangni mahaki theory asi mipung khudingmangna yanaraba wafamdi natte maru oina marxist singna yamna kanna yaningdaba phongdoi matam amada USA gi secretary of state oiramba Henry Kissinger nasu yaningdaba phongdoi adubu yaningba migi masing yamna leiri theory asida asumba yamna su yauri miyoiba khunai gi machat ka yamna chanai hainari leiba khunai natraga civilization amada theory asi pansinduna yengbagi mathakta ngasidi organization party amadi corporate company na chingba miyoi kanglup amana saba apunba khupu amada theory asi pansinduna nainabagi ihau ama social science amasung management gi lamda thoklakli loop natraga company amana sontharakpa matamda kari karamba challenge sing lai haiba masak khangdoklaga maduda tawriba response adu chumlibra haibasi nainaraga response adu phibamga chanana phagat hanba natraga hongdoknaba thorang tawbagi chatnabi ama kanna lakli thabak thaudau asi loop natragana company ama kannanaba hotnabada yamna mateng oi haine theory asigi matengna loop kanglup amagi sida hidak puthokpa ngammi haina khanai America gi maming leiraba organizational consultant William Bridge 1933 dagina 2013 na challenge and response thinking gi wakhal khukhan asi kanna sandoklami popularize torami mahaki machang oiba wakhal di the challenge and response thinking is the key to success in a time of deep and systematic change haibasini haujiki matam asida maru oina kuki narco terrorist singna maitai khunja singda lan tarakpagi phibam leiriba matam asida aikhoi maitai sing asi pangan yamna sontharakpagi khudam changdam kaya irai laina ipong phongna uba phangi maitai gi missing tangkhai amasu yaudaba kuki singna 21st century asida 19th century da tawbagum maitai michamda lan tawrakpa mihat mipun tawrakpa yung kai mai tharakpa haiba simak maitai sing asi mapangan karisu leitre maram aduna khut halakani haibagi akiba leitre haina khanbagi Indian Security Force singna maru oina Assam Rifle na kuki singi michang changba toktriba asisu maitai na sontharakpadagi usittabagini aikoi mitai khunaida toinbigi challenge response theory asi pansinduna yengbada haujik aikoina thengnariba aikoibu pangal sonta haliba challenges sing amadi makhoibu thengnanaba amasung laksannaba aikoigi khunaina tawriba responses sing kari tauri amadi makhoi matam amasung phibamga chanaribra haiba khangba ngamgani aikoina thengnariba challenges sing amadi matamgi phibamga chanaba tawpham thokpa response sing khangdokpa ngamlabadi aikoigi problem sing aikoina khudum chansinba solve toba ngamlagani matam khara changadaba khakta ngaire haiba yare khunai amada challenge laklaga madugi response tawba haibasi misam miyamna hogdorakadaba natte haina arnonje toinbina mot piri response tawbagi thabak asi mapung oibedi miyamna tawgadaba oirabasu madugi wakhallondi khunai adugi creative minority na puthorakadabani hai mahakna creative minority hairibasi khunai adugi leadership adubuni response tawbagi thabak asi kari thawai singda amadi karamna tawgadagi haiba wakhal paring adudi creative haibadi anauba wakhalon puthokpa ngamba minority na haibadi miyoi kharana puthorakadabani haibani wahai amaromda haiba tarabadi leadership na wakhal paring policy program line of action punamak puthorakadabani haiba yai leadership na laksin ba challenge amabu karamna response tawge haibagi wakhal paring adu puthoraklaba matungda laibak miyamda tambiduna shengdoklaga miyamgi kok amasung thamoida
ꯁꯪꯁꯤꯜꯍꯜꯂꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯄꯔꯤꯡ ꯑꯗꯨ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯅꯥꯏꯅ ꯔꯦꯁꯄꯣꯟꯁ ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯂꯤꯗꯔꯁꯤꯞꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯔꯦꯁꯄꯣꯟꯁ ꯇꯧꯕꯒꯤ ꯋꯥꯈꯜ ꯄꯔꯤꯡ ꯄꯨꯊꯣꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛꯇꯁꯨ ꯁꯔꯨꯛ ꯌꯥꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯄꯤꯕ ꯇꯥꯏ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯤꯕ ꯆꯦꯂꯦꯟꯖꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯃꯁꯛ ꯇꯥꯛꯂꯛꯀꯗꯒꯦ, ꯃꯈꯣꯏ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯒꯗꯕ ꯔꯦꯁꯄꯣꯟꯁꯁꯤꯡꯒꯤ ꯋꯥꯈꯜ ꯄꯔꯤꯡ ꯀꯅꯥꯅ ꯄꯨꯊꯣꯛꯂꯛꯀꯗꯒꯦ ꯑꯃꯁꯨꯡ ꯔꯦꯁꯄꯣꯟꯁ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄꯗ ꯀꯅꯥꯅ ꯂꯨꯆꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯤ ꯂꯤꯗꯔꯁꯤꯞ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯂꯦꯞꯊꯣꯛꯄ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯤ꯫ ꯄꯤꯛ ꯆꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯗꯗꯤ ꯉꯁꯤꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯂꯨꯆꯤꯡꯕ ꯌꯥꯎꯗꯅ ꯍꯧꯔꯛꯄ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯊꯣꯔꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯍꯟꯗꯛꯀꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯍꯥꯔꯣꯜꯅ ꯍꯧꯕ ꯏꯍꯧꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯑꯁꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯍꯥꯔꯣꯜ ꯈꯨꯟꯅꯥꯏꯗꯒꯤ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯇꯧꯒꯗꯕ ꯑꯍꯥꯟꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯗ ꯇꯦꯝꯁꯤꯡꯅꯔꯛꯂꯤꯕ ꯆꯦꯂꯦꯟꯖꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄꯅꯤ, ꯍꯥꯏꯕꯗꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯅꯤ꯫ ꯆꯦꯂꯦꯟꯖꯁꯤꯡ ꯑꯗꯨ ꯃꯥꯡꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯇꯧꯒꯗꯕ ꯑꯅꯤꯁꯨꯕ ꯊꯕꯛꯇꯤ ꯀꯔꯝꯅ ꯔꯦꯁꯄꯣꯟꯁ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯄꯔꯤꯡ, ꯄꯣꯂꯤꯁꯤ ꯑꯃꯁꯨꯡ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟ ꯌꯥꯊꯣꯛꯄꯅꯤ꯫ ꯆꯦꯂꯦꯟꯖꯦꯁ ꯑꯃꯁꯨꯡ ꯔꯦꯁꯄꯣꯟꯁ ꯑꯅꯤꯃꯛ ꯂꯦꯞꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯈꯛꯇꯪ ꯂꯦꯞꯊꯣꯛꯂꯒ ꯌꯥꯔꯣꯏ꯫ ꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯂꯩꯒꯗꯕꯅꯤ꯫ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯂꯦꯟꯖꯀꯤ ꯑꯁꯦꯡꯕ ꯁꯛꯑꯣꯡ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯛꯀꯅꯤ꯫ ꯔꯦꯁꯄꯣꯟꯁꯀꯤ ꯊꯕꯛꯁꯨ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯥꯟꯅꯩ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯂꯦꯞꯄ ꯉꯝꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯂꯦꯟꯖ ꯔꯦꯁꯄꯣꯟꯁ ꯑꯅꯤꯃꯛ ꯐꯤꯚꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯄ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯆꯦꯂꯦꯟꯖꯦꯁ ꯈꯔ ꯃꯈꯥꯗ ꯁꯤꯡꯊꯥꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯊꯧꯑꯣꯏꯗꯕ, ꯑꯦꯄꯦꯊꯤ ꯇꯨꯋꯥꯔꯗꯁ ꯄꯣꯂꯤꯇꯤꯛꯁ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯋꯥꯔꯛ꯫ ꯑꯩꯈꯣই ꯃꯩꯇꯩꯅ ꯊꯦꯡꯅꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯆꯠꯅꯕꯤ ꯏꯅꯥꯠꯇ ꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯅꯤꯃꯛ ꯊꯧꯑꯣꯏꯗꯕꯒꯤ ꯍꯩꯅꯕꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯅꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯗ ꯑꯩ ꯐꯔꯒ ꯂꯣꯏꯔꯦ, ꯑꯩꯉꯣꯟꯗ ꯀꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯏꯟꯗꯤꯚꯤꯖꯨꯋꯦꯂꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯋꯥꯡꯈꯠꯂꯛꯄꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤ ꯆꯍꯤ 60ꯃꯨꯛ ꯑꯁꯤꯗ ꯂꯥꯟꯅ ꯂꯧꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯄꯣꯂꯤꯇꯤꯛꯁꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯄꯨꯟꯕ ꯄꯨꯟꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤ ꯍꯥꯏꯕ ꯈꯟꯅꯗꯦ꯫ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯔꯒ ꯑꯩ ꯏꯁꯥꯒꯤꯁꯨ ꯀꯥꯟꯅꯕ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯕꯒꯨꯝ ꯇꯧꯏ꯫ ꯑꯆꯨꯝꯕ ꯄꯣꯂꯤꯇꯤꯛꯁꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯈꯠꯍꯟꯒꯅꯤ, ꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯅꯤ, ꯂꯣꯏꯅꯅ ꯂꯅꯥꯏꯒꯤ ꯑꯣꯏꯅꯁꯨ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯅꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯔꯥꯟꯕ ꯄꯣꯂꯤꯇꯤꯛꯁꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏꯕꯨ ꯂꯩꯈꯥ ꯇꯥꯍꯟꯒꯅꯤ꯫ ꯈꯨꯟꯅꯥꯏꯅ ꯂꯩꯈꯥ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯎꯕ ꯃꯤ ꯌꯥꯝꯗꯦ꯫ ꯑꯆꯨꯝꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤꯗꯃꯛ ꯑꯐꯕ ꯂꯤꯗꯔꯁꯤꯞ ꯁꯦꯝꯒꯠꯄꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯑꯐꯕ ꯃꯐꯨꯔꯨꯞ ꯃꯖꯥꯇꯤ ꯅꯨꯡꯁꯤꯕ ꯃꯤ ꯁꯧꯒꯠꯄꯒꯤ ꯋꯥꯈꯜꯁꯨ ꯂꯩꯅꯗꯦ꯫ ꯑꯔꯥꯟꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯊꯧꯑꯣꯡ ꯇꯧꯗꯦ꯫ ꯃꯇꯝ ꯑꯃꯗ ꯍꯥꯏꯕꯗꯤ 1990ꯒꯤ ꯃꯃꯥꯡꯒꯤ ꯑꯗꯨꯋꯥꯏꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯊꯧ ꯂꯩꯇꯕ ꯑꯃꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯃꯤꯔꯦꯝꯒꯤ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯒꯅꯨ, ꯊꯕꯛ ꯁꯨꯅꯤꯡꯒꯗꯕꯅꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯊꯕꯛꯅꯤ, ꯅꯁꯥꯒꯤ ꯑꯣꯏꯖꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯄꯣꯂꯤꯇꯤꯛꯁ ꯌꯥꯎꯒꯅꯨ,
tabak suningdabagi tabakni nasagi oijaba mangani hairami. Social work tawbasu kari kanagani haina tauribano haina chainarami. Politics tawbaga social work tawbaga animak thau leitaba suningdabasingi tabakni haina chap manana launarami. ngasina politics yaubasi karbar oine khanare politics ki wahanthok mangkhre politics tawba hairaga lanai kanaba tawba oine khanare aikhoi gi politics ta celeb sauna puthokpa ngamba mina vote leple vote karaga hena chawba senjaw tale celeb puthokpa ngamjadaba mina hazira phangnaba mirep ki pakholoi oire mahaksu hazira oina sel pikna phangjai mirepsu tung inbasingsu animak leibak miyam gi yaifaba tawbagi wakhalondi leitre politics bu sendal lambi oina launarakpadagi Politics tawba haibasi leibak ngakpa khunai da lam henba mi namthaba law and order fagalhanba awangba thakta tawba corruption muthatpa saukhat thaurang tawba lambi thong infrastructure semgatpa pothok hengat hanba lalol itik pakthok hanba miyam sagatpa miyam gi lichat semgatpa work culture sagatpa mahi kanglon phagat hanba mahi sang sagatpa knowledge capital sagatpa khunai gi uchal chesil hanba khunai gi corruption muthatpa aranba tawba lehendaba khunai da trust hengat hanba social capital sagatpa mi gi mating hengat hanba achangba mi semgatpa asina singba leibak khunai semgat sagatpagi thabak mayam asibu khangnagani mayam asi taunabagidamak vote ki mirep oiriba mi khudingmak leingaklon leisemlon amadi miyamgi luchingbagi maramda mahai haiba mi oigadabani masigi mathakta mirep khudingmak miyamgi awaba khangba social worker oina haurakpa thamoida maraibak maramdam amadi miyambu nungsiba pukchel sengba mi ngakta oigadabani ngasi CSO tawba social work tawba haibasi thau leitabagi thabak ni haina khanai tawda tawragana sendong leinaba tawgadabani haina khanai miyamgi aranba wakhallol asina ithil piduna ngasigi social worker singi wakhalonda oija tanbagi wakhal lakpani opportunist oihalakpani makhoibu karap oihalakpani khunai ema panbada social worker community worker haibasi leitaba yadabani makoina khunai gi amadi miyamgi kanaba phagat hangadabani loinana miyamgi phungpham thokpa hak ngakadabani social worker singna lichat chumlaktabadagi haibadi lanai gi kanaba talakpadagi khunai da kanaba asi piba ngamlaktabani masigi mathakta khunai da luchingba leiraktaba asi social worker na oijaba talakpadagi thorakpa phibam amani afaba politician amasung kathokpa ngamba social worker leiraktaba asidagi khunai da luchingbasu leiraktaba tung inbasu leiraktaba haiba phibam asi lakpani phibam asi laklabadi khunai adu punba yaroi punba ngamdrabadi miyamgi ihau leiraroi adugumba khunai ado karisu tawba ngamlaroidaba mapangal yamna solaba khunai ama oina oirakkani phibam asidagi khunai asibu kanba ngamdrabadi khunai ado mutpagi lambida sangsillaklabani phibam asidagi aikhoi isabu kanjanaba asumba response ti politics amadi social service ki asengba wahanthok adu phajana khangba leadership ama thorlaga makhoina miyambu khudamna tambiduna afaba politician amasung asengba social worker semgatpaga iroinana miyamda achumba politics amasung asengba social work tawbada thawai yawpa tambibani asumba politics amasung asumba community feeling sagatpa ngamlabadi aikhoi tapna tapna kankhat halakani afaba politics semgatnabagidamak corruption thallaba election gi kanglon system ase khangdokpa mathau tai vote sel yendaba saksa haijanadaba selgi kumai oidaba mikhal tawhanba tai masigidamak miyamgi akanba ihau ama sagatpa mathau tai ahanbada wakhal taba miyam semgatpa loinana
ꯊꯕꯛꯅ ꯗꯥꯏꯔꯦꯛ ꯑꯦꯛꯁꯟꯅ ꯃꯤꯈꯜꯒꯤ ꯀꯥꯡꯂꯣꯜ ꯁꯦꯝꯗꯣꯛꯄꯒꯤ ꯏꯍꯧ ꯁꯥꯒꯠꯀꯗꯕꯅꯤ꯫